ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ JFDꯅ ꯂꯥꯎꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯧꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯁꯦꯟꯁꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯔꯤꯕꯁꯤꯡ ꯊꯨꯒꯥꯏꯕꯒꯤ ꯈꯣꯡꯖꯪꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯤꯁꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯦꯝꯆꯥ ꯀꯦꯞꯒꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯅꯥꯔꯣꯜꯗ ꯄꯤꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯊꯨꯒꯥꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯆꯦꯛꯁꯤꯟꯋꯥ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯥꯒꯥ ꯑꯅꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯇ KNFꯀ ꯃꯔꯤ ꯂꯩꯅꯗꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ JFDꯅ ꯂꯥꯎꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯧꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯁꯦꯟꯁꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯔꯤꯕꯁꯤꯡ ꯊꯨꯒꯥꯏꯕꯒꯤ ꯈꯣꯡꯖꯪꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟ (NRC) ꯑꯞꯗꯦꯠ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟꯗ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ JFDꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ CHOꯁꯤꯡꯒ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ, NRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁꯦꯟꯁꯁ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯅꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯊꯣꯝꯖꯤꯟꯗꯨꯅ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯒꯤ ꯈꯣꯡꯖꯪꯁꯨ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯤꯁꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ NRC ꯇꯧꯗꯅ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯖꯁ ꯑꯦꯟꯗ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ JFD ꯁ꯭ꯇꯨꯗꯦꯟꯠꯁ ꯋꯤꯡꯅ ꯁꯤꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯂꯕ ꯃꯇꯨꯡ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯦꯝꯆꯥ ꯀꯦꯞꯒꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯏꯝꯐꯥꯜꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯅꯝꯗꯤꯂꯣꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯜꯂꯤꯉꯩ ꯃꯅꯨꯡꯗ NH-2ꯗ ꯂꯥꯛꯈꯤꯕ ꯗꯤꯄꯨꯇꯤ CM ꯂꯣꯁꯤ ꯗꯤꯈꯣꯒꯤ ꯀꯟꯚꯣꯏꯗ ꯃꯤꯌꯥꯝꯅ ꯅꯨꯡ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯦꯛꯁꯟ ꯑꯣꯏꯅ ꯅꯥꯒꯥꯒꯤ ꯈꯨꯜ ꯅꯝꯗꯤꯂꯣꯡ ꯚꯤꯂꯦꯖꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯅꯥꯔꯣꯜꯗ ꯄꯤꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ 13 ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯅꯥꯔꯣꯜꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯑꯦꯝꯁꯨꯒꯤ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ꯫ ꯁꯦꯜꯐ-ꯏꯃꯨꯂꯦꯁꯟ ꯇꯧꯅꯅꯕꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯂꯩꯔꯤꯉꯩꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯅꯕ ꯒꯚꯔꯅꯔꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ 13 CHO ꯀꯪꯂꯩꯄꯥꯛ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12:10 ꯔꯣꯝ ꯇꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯒ ꯎꯅꯗꯨꯅ ꯁꯦꯜꯐ-ꯏꯅꯨꯃꯔꯦꯁꯟ ꯇꯧꯅꯅꯕꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯅꯕ ꯒꯚꯔꯅꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯒꯥꯔꯤ 794 ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈ꯭ꯔꯦ꯫ TDCꯅ ꯑꯍꯦꯟꯕ ꯀꯟꯚꯣꯏ ꯄꯤꯅꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯄꯨꯊꯣꯛꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯗ꯭ꯔꯕꯗꯤ ꯉꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕ ꯒꯥꯔꯤꯁꯤꯡ ꯏꯝꯐꯥꯜ ꯇꯝꯅ ꯊꯧꯔꯛꯂꯒꯅꯤ ꯍꯥꯏꯅ TDCꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏ ꯊꯥꯗꯨꯅ ꯄꯨꯟꯅ ꯒꯥꯔꯤ 794 ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯈꯥ ꯇꯥꯅ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯃꯁꯤꯒ ꯊꯪꯅꯕ ꯑꯁꯥꯝꯒꯤ ꯁꯔꯨꯛꯁꯤꯡꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯒꯥꯔꯤꯁꯤꯡ ꯑꯇꯦꯟꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯗ꯭ꯔꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏ 10 ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯍꯥꯏꯅ TDC ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟꯗ ꯗ꯭ꯔꯥꯏꯚꯔꯁ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ H. ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯞꯇꯦꯝꯕꯔ 1ꯗꯒꯤ ꯍꯥꯎꯁ ꯂꯤꯁꯇꯤꯡ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯃꯤꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ L. ꯔꯇꯟꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤꯗꯒꯤ ꯁꯦꯜꯐ-ꯏꯃꯨꯂꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯕꯒ ꯂꯣꯏꯅꯅ ꯁꯦꯞꯇꯦꯝꯕꯔ 1ꯗꯒꯤ ꯍꯥꯎꯁ ꯂꯤꯁꯇꯤꯡ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ JFDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫
ꯁꯦꯟꯁꯁ ꯑꯣꯄꯔꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ JFDꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯣꯡꯖꯝ ꯔꯇꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯊꯨꯒꯥꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯆꯦꯛꯁꯤꯟꯋꯥ ꯈꯪꯍꯟꯈ꯭ꯔꯦ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯂꯨꯞꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNO ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF-ꯇ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯊꯨꯒꯥꯏꯗꯨꯅ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤꯡꯗ ꯋꯥꯔꯅꯤꯡ ꯄꯤꯔꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯋꯥꯔꯣꯜꯁꯤꯡ ꯉꯥꯛꯅꯅꯕ ꯆꯦꯛꯁꯤꯟꯋꯥ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯄꯨꯔꯤꯕ M. ꯑꯁꯣꯛ ꯀꯨꯃꯥꯔ ꯁꯤꯡꯍꯅ KNO ꯑꯃꯗꯤ UPF-ꯀꯤ ꯆꯦꯌꯔꯃꯦꯟ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯆꯤꯊꯤ ꯑꯃꯗ ꯁꯨ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯦꯗꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯝꯂꯕꯗꯤ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀ꯭ꯂꯥꯁꯤꯀꯦꯜ ꯖꯒꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯄ꯭ꯔꯗꯛꯁꯟ ꯎꯠꯈ꯭ꯔꯦ꯫ ꯂꯤꯌꯥꯟꯗ ꯐꯣꯛ ꯑꯦꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯦꯀꯥꯗꯦꯃꯤꯅ ꯁꯤꯟꯗꯨꯅ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯀ꯭ꯂꯥꯁꯤꯀꯦꯜ ꯖꯒꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯄ꯭ꯔꯗꯛꯁꯟꯅ ꯉꯁꯤ ꯌꯥꯏꯁ꯭ꯀꯨꯜ ꯄꯨꯂꯤꯁ ꯂꯦꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯗ ꯂꯣꯏꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯅ ꯑꯦꯀꯥꯗꯦꯃꯤ ꯑꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯀꯤ ꯄ꯭ꯔꯗꯛꯁꯟ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯑꯋꯥꯖꯅ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕ ꯐꯪꯂꯛꯈꯤꯕ ꯆꯍꯤ 40 ꯁꯨꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯤꯕ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯒꯤ ꯊꯧꯔꯝ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯦꯟꯂꯨꯝ ꯋꯤꯚꯔꯁ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯑꯥꯔꯇꯤꯁꯥꯟꯁ CS ꯂꯤꯃꯤꯇꯦꯗ ꯑꯋꯥꯖꯅ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗ ꯂꯩꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯋꯥꯖꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ PH ꯏꯟꯗꯤꯔꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯈꯥ ꯇꯝꯕ ꯆꯍꯤ 80 ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ, ꯂꯩꯕꯥꯛ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯂꯦꯟꯖꯥꯡ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗꯒꯤ ꯍꯧꯈꯤꯕ ꯑꯥꯒꯁꯠ 13ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯁꯤꯡꯒꯜ ꯕꯣꯔ ꯔꯥꯏꯐꯜ 5, 9mm ꯄꯤꯁꯇꯣꯜ 1, ꯆꯥꯏꯅꯤꯖ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2, ꯏꯟꯁꯥꯁꯀꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 5, AK-47ꯒꯤ ꯇꯣꯛꯅꯤꯡ 13 ꯑꯃꯁꯨꯡ ꯁꯤꯡꯒꯜ ꯕꯣꯔꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 9ꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯝꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯕꯥꯁꯤꯈꯣꯡ ꯋꯥꯡꯈꯩ ꯂꯧꯃꯥꯟꯕꯤꯗ ꯂꯩꯕ ꯂꯥꯏꯔꯦꯜꯂꯥꯛꯄꯝ ꯕꯥꯕꯨꯌꯥꯏ ꯆꯍꯤ 63ꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯉꯁꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯁꯛꯈꯪꯗꯕꯁꯤꯡꯅ ꯉꯁꯤ ꯒ꯭ꯔꯦꯅꯦꯗ ꯊꯝꯖꯤꯜꯂꯝꯕ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯕꯣꯝ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯕꯥꯕꯨꯌꯥꯏꯒꯤ ꯌꯨꯝꯗ ꯕꯣꯝ ꯑꯁꯤ ꯊꯝꯖꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯍꯨ ꯊꯛꯄꯗ ꯁꯤꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯏꯅꯥꯝ ꯁꯑꯣꯡꯕꯨꯝ ꯗꯥꯝ ꯃꯈꯣꯡꯗꯒꯤ ꯍꯨ ꯊꯛꯂꯨꯕꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯛꯈꯤꯕ ꯅꯍꯥ ꯑꯃ ꯁꯤꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯏꯅꯥꯝ ꯔꯥꯍꯨꯜ ꯆꯍꯤ 48, ꯃꯍꯥꯛ ꯑꯣꯏꯅꯥꯝ ꯁꯑꯣꯡꯕꯨꯝ ꯗꯥꯝ ꯃꯈꯣꯡꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯃꯁꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯅꯥꯄꯤ ꯍꯤꯗꯥꯛ ꯊꯛꯂꯨꯕꯗꯒꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯕꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10ꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯡꯒꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ UD ꯀꯦꯆ ꯑꯃ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯔꯤꯝꯁ ꯃꯣꯔꯆꯨꯑꯥꯔꯤꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯖꯤꯡꯗ ꯂꯩꯕ CRPF ꯒ꯭ꯔꯨꯞ ꯁꯦꯟꯇꯔ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯃꯆꯥ ꯀꯦꯝꯄꯁ ꯑꯁꯤꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨ ꯅꯥꯎꯔꯦꯝꯊꯣꯡ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯛꯇꯒꯤ ꯂꯩꯁꯥꯡꯊꯦꯝ ꯂꯛꯀꯤ ꯃꯩꯇꯩ ꯆꯍꯤ 19 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯅꯣꯕꯣ ꯃꯩꯇꯩ ꯀꯧꯏ꯫
ꯃꯍꯥꯛ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯊꯤꯕ ꯈꯪꯂꯨꯗ꯭ꯔꯦ꯫ ꯒꯕꯔꯅꯔꯅ 9ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯁꯃꯣꯝ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯜꯂꯥꯅ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 9ꯁꯨꯕ ꯁꯦꯁꯟ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 12:30ꯗ ꯁꯃꯣꯝ ꯇꯧꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯣꯍꯤꯠ ꯁꯥꯄꯝꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯥꯒꯁꯠꯀꯤ ꯇꯥꯡ 12ꯗ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 2ꯗ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 9ꯁꯨꯕ ꯁꯦꯁꯟꯕꯨ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯁꯃꯣꯝ ꯇꯧꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 13ꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯑꯥꯔꯇꯤꯀꯜ 153ꯒꯤ ꯀ꯭ꯂꯣꯖ ꯑꯃꯅ ꯄꯤꯔꯤꯕ ꯁꯛꯇꯤꯒꯤ ꯃꯈꯥꯗ 9ꯁꯨꯕ ꯁꯦꯁꯟ ꯑꯗꯨ ꯁꯃꯣꯝ ꯇꯧꯈꯤꯕꯅꯤ꯫ ꯅꯥꯒꯥ ꯑꯅꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯇ KNFꯀ ꯃꯔꯤ ꯂꯩꯅꯗꯦ꯫ ꯍꯟꯗꯛꯇ ꯂꯪꯀꯥꯒꯤ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖꯇ ꯅꯥꯒꯥ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯥꯡꯕꯣꯏ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ KNFꯀꯤ ꯀꯦꯗꯔꯁꯤꯡ ꯆꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯉꯁꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤ LH ꯁ꯭ꯇꯦꯐꯦꯟ ꯀꯨꯀꯤꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ KNFꯀꯤ ꯀꯦꯝꯞ ꯏꯕꯦꯅꯦꯖꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤ LH ꯁ꯭ꯇꯦꯐꯦꯟ ꯀꯨꯀꯤꯅ ꯊꯥꯗꯣꯔꯛꯄ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯪꯀꯥꯗ ꯃꯤꯑꯣꯏ 2 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯥꯡꯕꯣꯏ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ KNFꯀꯤ ꯀꯦꯗꯔꯁꯤꯡ ꯌꯥꯎꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯕꯨ ꯃꯤꯍꯥꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯌꯥꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯃꯁꯤꯅ ꯂꯥꯟꯅ ꯁꯟꯗꯣꯔꯛꯂꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯂꯤꯗꯔꯁꯤꯡꯕꯨ ꯃꯁꯛ ꯊꯤꯍꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯔꯥꯟꯕ ꯋꯥꯐꯝꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ KNFꯅ ꯌꯥꯗꯕꯒ ꯂꯣꯏꯅꯅ ꯗꯥꯏꯇ ꯂꯩꯇꯕ ꯃꯑꯣꯡꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯡꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯄꯂꯦꯜꯗꯒꯤ ꯑꯥꯏꯃꯣꯜ ꯈꯨꯜꯁꯤꯡ ꯌꯧꯕ ꯂꯝꯕꯤ ꯁꯦꯝꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯂꯦꯜꯗꯒꯤ ꯇꯦꯛꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯥꯏꯃꯣꯜꯒꯤ ꯈꯨꯜꯁꯤꯡ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯅꯕ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯒ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯕ ꯍꯧꯗ꯭ꯔꯤꯕ ꯑꯁꯤ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯐꯥꯎꯕꯗ ꯁꯦꯝꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯥꯏꯃꯣꯜ ꯔꯦꯠ ꯃꯦꯅꯦꯖꯃꯦꯟꯠ ꯀꯝꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ H. ꯕꯣꯅꯤ ꯑꯥꯏꯃꯣꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯗꯤꯐꯣꯔꯃꯦꯁꯟ ꯁꯨꯠ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯔꯥꯝꯅ ꯑꯣꯛꯏ ꯍꯥꯏꯅ ꯄꯨꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯤꯄꯜꯁ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯑꯦꯂꯥꯏꯌꯦꯟꯁ ꯄꯨꯌꯥꯒꯤ ꯃꯊꯛꯇ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯗꯤꯐꯣꯔꯃꯦꯁꯟ ꯁꯨꯠ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯌꯥꯅ ꯇꯔꯥꯝꯅ ꯑꯣꯛꯏ ꯂꯣꯏꯅꯅ MLAꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯍꯥꯏꯅ ꯄꯨꯌꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯡꯖꯝ ꯑꯕꯣꯊꯦ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯨꯌꯥ ꯑꯃꯗꯤ ꯐꯨꯠꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ FNCC ꯑꯅꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯇꯝꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯁꯤꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯇꯦꯛꯅꯧꯄꯜꯗ 12ꯁꯨꯕ IRBꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯇꯦꯛꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯕꯣꯝ ꯈꯨꯜꯗ 12ꯁꯨꯕ ꯏꯟꯗꯤꯌꯥ ꯔꯤꯖꯔꯚ ꯕꯠꯇꯥꯂꯤꯌꯟ IRBꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯊꯝꯅꯅꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯦꯝꯕ ꯁꯥꯒꯠꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕ ꯇꯦꯟꯗꯔ ꯊꯣꯛꯂꯛꯄꯗ ꯀꯨꯀꯤ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ KCA ꯇꯣꯡ ꯇꯦꯛꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯨꯂꯥꯏꯊꯦꯜꯗꯒꯤ ꯖꯥꯔꯦꯜꯄꯣꯛꯄꯤ ꯇꯥꯔꯤꯕ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕ ꯎꯆꯥꯊꯦꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯦꯂꯦꯞ ꯒ꯭ꯔꯨꯞꯁꯤꯡꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯎꯆꯥꯊꯦꯜ ꯂꯝꯂꯣꯡꯗ ꯂꯩꯕ ꯋꯦꯇꯤꯡ ꯁꯦꯗꯇ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ
ꯀ꯭ꯂꯕ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯇꯨꯝ ꯄ꯭ꯔꯦꯃꯆꯟꯗ꯭ꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ NH-38ꯀꯤ ꯒꯨꯂꯥꯏꯊꯦꯜꯒꯤ ꯎꯆꯥꯊꯦꯜ ꯐꯥꯎꯔꯒ ꯖꯔꯦꯜꯄꯣꯛꯄꯤ ꯇꯥꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯇꯝꯒ ꯆꯥꯟꯅꯗꯕ ꯑꯃ ꯑꯣꯏꯔꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯍꯤꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯖꯤꯔꯤꯕꯥꯝꯗ ꯂꯥꯛꯂꯝꯕꯗ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯈ꯭ꯔꯦ꯫ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯂꯥꯛꯇꯕꯗꯒꯤ ꯖꯨꯂꯥꯏ 5ꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯥꯒꯁꯠ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯅꯕ ꯑꯃꯗꯤ ꯁꯦꯝꯕꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯋꯥꯔꯦꯞ ꯑꯗꯨ ꯖꯤꯔꯤꯕꯥꯝꯒꯤ ꯗꯤ.ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤ.ꯑꯦꯝ ꯑꯃꯁꯨꯡ ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯂꯩꯇꯕꯅꯤꯅ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ ꯍꯧꯕꯅꯤ꯫ ꯍꯌꯦꯡꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ MM ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯄꯤꯖꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫